ngasi numidang wairam phongkhiba tongan manipuri siphongsingi amasung thokhiba thawdawa thoksingdagi maroibi ipausing miyamna thamjagi ahanbada panam pausidi loksaraga manipur legang na sinduna lamyan be hizam irabot ki thoram pangthokre mahairu ani hatpada senabasing soidana serak phongangani Chief Minister manipur legang na sinduna lamyan be hizam irabot degi thoram ngasi thangmaibangi lila sing khongnang khongda leiba irabot squad pangthokhiba loinana lamyan be irabot ki mitamda haikal lekat tamduna awang bathakta ikai khumna botkre thoram madu Chief Minister N Biren Transport Minister Khasim Basum Advocate General Lenin Hizam Phungyar Kendra ki MLA Laisio Kaising LDA ki Chairman Moirangthem Ashni Kumar Chief Secretary Dr. Binit Joshi Security Advisor Kuldip Singha DGP Rajiv Singha amadi Manipur lenga ki makok thongba official singsu sargaki Chief Minister N Berena Paumising da phongdorakibada Mahiru ani hatpada senabasing sapsaba serak pigani maralebising foganaba CBI ki Director Imphal da leiduna akan bathabak pekhali loinana security forces singna mahiru singna satakiba ka henba thong aduda senaba singsu serak pigani ki paumi singna hangbo hangi pakhum piraduna Chief Minister N Berena makhatana hai Manipur gi hauji oiriba phibam asida aikoi punamakna wakhal fataduna amat oina punsinduna lengakna punamak thengna minasi aikoi puna wakhal taminaduna Manipur gi apunbagi saktam kaidana bamadi tangdu leitaba puraknaba miyam gi lusingba sigi numit asida aikoi punamakna aset phirep ama lawminara saiki Chief Minister na hai security force na mairoi singda satakhiba ka hen thong do thamoi suno noite awang mathakta kanem tawe thaudo sigi matangda inquiry sathari senaba sing sapsaba sarak phongani loinana security force na satakhiba lebak thiba thong aduda asu apananglaba mairoi pumba laingaki maikeidigi analeng pumbagi thaudang logani ahan bigi oina CL gi mating pibida natana hospital singdasu asopa mairoi sing asigi mathau taba analeng pangthokna bu wari saba leikre Pibam ka hena sokpa mahiroi sing mathau tarabadi mapalamda puduna leng sathnaba leng ana thaudang logani haidi haikenasu pausta makhatana phongdorakli amaromdana miyamna pirako sairak lengak pairibasingna yajagadabani kokomi khongjang sangsinba mahiroi sing tamthina phusaiba amadi ka henba thawong satakhiba Manipur Police ki personal sing amasum Central Force ki personal senabasing athubada sairak pinaba thabak lokatpegi mahutta thizeli yengsili hairaga matam lauduna tumina lesilabadi lengak pairibisingna miyamna pirakpa sairak masana yana lawjagadabani haina Kokomi Women's Wing gi Assistant Coordinator RK Tharaksana na phungdokre Lamphel leiba Kokomi office ngasi pangthukiba pawgi mifma mada maki wapam masi phongdokladuna RK Tharaksana na hai Mahiroi ani hatok pikhibagi mayokta mahiroi singna democratic oiba khongjang sangsinbada Manipur Police amadi Central Security Force na tear gas rubber bullet kapagi mathakta pellet gun sisinaba amadi tamthina phusaiduna mahiroi kya aruba phibamda soktuna haujiksu hospital leng sathanu leidi CM na miyam pi ki bathajaba kadaida sakrabage maana makha taraduna Chief Minister na press meet kya mahiroi sing khongjang sangsinbada Manipur Police amadi Central Force na ka hen action tawbi haroi Tauram labadi action lawgani haina kyarak phongdok labasu State Security Force amadi Central Force na Chief Minister gi wa indrabra maming khakta gi oina lairabra haina sangkhe amaromda Manipur popi thab mapung phana thingnaba anawba team sing semle haina Chief Minister na phongdokhiba aduna kari phibam da lairibagi amadi Susampur irang lakshinanaba security gi ahenba force thajin khraina phongdokhiba dun hauji kari tawkhrabagi haiba miyamna khangangadabani haina su mang phongdokhe nakala maromda Thas ki kunga tere ki numidang pung nipan ga minute kulom tabada Kangleipak Students Association KSA gi President Sukha Vidyanandana mayum da hanbigi lambi moirangkhom thombu thong makhong da maphamadu da mathau toramba Manipur Police ki personal singna khamduna wohong phong tawbada masana mahairoi lupamagi President hana saktak labasu khut thakiba thawong kokomi Women's Wing na akan mamong yaning daiki Lebak thiba thaudu IGP Zone 1 tempting asangbagi escort sing satakhibani haiba khangmamle masigi matangda Sukha Vidyanandana Imphal Police Station FIR ma file tawkre hapa wapam thamaga loidana masida sianaba personal sing thijinduna lole haiba khangangadabani hena sumangna makhatana taksingi haidi atopa pawmana mahairoi lup tarukna hayeng democratic oiba khongjang sing sangsingani laktokre Imasel mukna roisi apun bagi panggal sagatun amanamagi thaudang ikai khumnaduna ngaklo pinaba mathau tare
tung koiba solution ama lauduna tungi lalong yarhauba sungani maramasna mahairoi lup tarukna hayeng democratic oiba khongjang sing sangsingani masida lamdam asigi miyamna saruk yabi hoina mahairoi lup taruk desam aims su KSA MSF amadi atopa mahairoi lup amana phongdurakli Kwa Kaithel Girls High School leiba aims ka office tanga si pangthoki ba pawmising unaba amada mahairoi lup taruki coordinator laisang them lamyan man hai Manipur gi ngasi oirakliba phiba masida miyam gi lamyan ba hizam irabona hairamba mikha pon bai khoidi apun bana pangal ni haiba wafam adu mirol asina ningsingba matam hoire lusingba asigi numit na lakpada aikhoi masel masoi tanaba ki muhutta amat oina punsinduna apun bagi pangal sagat minarasi Manipur ngasi di tuan ba sapu kyana leptuna singnarakli sera sida sinkuki narcotiori singna yellow mi tai de onsinduna nomai kaptuna misam miyam kya gi punsi mangali maramasna asiguma lamda masiki oirakliba phiba masida tung koina satkadaba solution ama lahu bai bisi tangai phade I masel mukna bagi muhutta tungi lalong yalausi aikhoi masel mukna duna leibagi muhutta apun bagi pangkal sagatuna amana amagi thaudang ikai khumna duna ngak lopina ba mathau tai haki magna makhatan hai Manipur gi hauzik oirakliba phiba masida sakfu kairaga kwakna harawi haibadu takhitra haibasi mahairoi luptar una khwaidigi mi paiba pokpangam Maramasna state forcing na su masel gi marakta ka hen ba thawong sing chathabagi thabak tawbigano mahairoi luptar una hayeng democratic oiba khongjang sangsingani human sen amadi state corner da mi pham sing chathaduna khongjang si sangsingani masida lamdam asigi leiriba club sing imai ben sing su khongjang asida sagotpio khongjang sing asida lekai gi leiriba ahal lamana madi akhangai singna ihau haibsi karino haibadu mayek sengna makha taba sing da khangan bio loinana manipur kanana bagi damak thawaina ponta pikraba athaubi singi mafamda ikai khumna bu utuna miyamna hayeng maira singsu katpi waiki hayeng sangsin gadoriba khongjang asida yellow furup apun bagi pangal sakalasi masel kan phade mukna phade koki narco terrorism maru phongna mangasi security force ki kahen thong yaning de mairoi faraga hatpada sena koki narco terrorism CB ki sarak pi gadabne madi manipur gi tunglam sat kalasi have kholau sing frup kanglup khaidana laumina si haikena su pausta makhatana spalakli amaramdana se minister da unified command sinau hain BJP manipur na JP na da taksinkhre Isterasidi Article 355 Lakthok to CM Unified Command Sinawai BJP Manipur Unit na Party as National President JP Nadada Ayib Sirol P. Duna Taxin Crep BJP Manipur Unit ki Makok Tongba Office Bearer Nipan Kuyek P. Sirol Duna Constitution ki Article 355 Lakthok na ba the State Minister Unified Command Amuhana Sinana ba JP Nadada Taxin ki Center State Singa Pirak Mapan Goeb Sapu Modi Manung Goeb Irang Tingana Bigidama Indian Constitution ki Article 355 ka loinana mathau tawri Article asigi matungina Union Government Housing Thokli Irang asiga mari lena security ga mari lena tungan porep sing lawri Siolodun makhatana hai Isterasi ga housing oirakli ba phiba masida miyam atuki mati khwasaunare Irang asi aten ba matam khara nem tharura ba matung mitai gi mahairoi ani hat khibagi mayukta miyamna khongjang sangsilapodegi amuk nauna irang thulakli ba asiga mari lena Prime Minister Narendra Modi ga loinana Punami pam ama pangthokna ba taksinki masing yamlaba khongjang loisingna Manipur gi Public Health Engineering and Consumers Affairs Minister L Susindro gi yumna thomjinna ba hotna rakhi thaudos Impal East gi manungsan ba haingang da leiba Minister N Biren gi hana gi yumda yamlaba miyam thomjinna ba hotna rakraba matungna ne haujik yum sagesa numita BJP President S Sarda gi yumda miyam thomjinna ba hotna rakhi atapa miyam gi mob amada party gi Thobal da leiba district head office mai sakhi Lengasna isterasigi haujik oiriba phiba masi lakshina na hona bada mai pakta badagi matam sangna irang thoktuna lakpa sina lamdamasigi miyam asawba madi khongjang sangsinbagi sang tapna hengalakli paliba lengasina irang asi lakshinduna mausagi phibam da hanjil halangna ba ayuk nungthil naidana lepa leitana hotnari haibisu khangi haiba wafam thamkibaga loinana mayum mai kai thadoktuna lanjena raglaba miyoi lising humpuram amuhana khunda leita hanana ba atubada thabak paikhatpina ba jepina dagi pungning singsinki swaide Amaramdana Yelhomi Eikhoina ngasi nangliba awaba tungi mirulna nanghodana ba hotnaminasi State Minister Manipur gi Yelhomi Eikhoi karamba phibam da lairambagi amadi kayamna maning mang hoba phibam amada leibagi haiba ngasi thokliba thaudo wathok singa sina mayek singa takle ngasi lamda masigi Yelhomi singa thengnariba awaba amadi penda ba si tungi mirol lehodana ba Eikhoi punamangna hotnaminarasi haina State Minister Nongthomba Birena phongdokre CM Secretary dangasi pangthoki pa tungan relief camp sing da leiriba
labor card pipe miyosingda special scheme for education of children gi makhada one time financial assistance gi senfam yenthokpagi thoramda mathaki wafam asi chief minister na phongdokladuna makna hai lamdam asigi yellow mi te yekhoi ithakta landarakpa ngamlakliba si mamang thakta asoiba thausil thorang kayam leramdagini maram asina karida soiram libano haiba punna khangtok minaduna tungi mirol da aki tujungba leitaba yamna shape oiba manipur ama thamnamsi manipur thoklibi irang asi miyoi kanglu khrana atamna manipur thugaina basinmane irang asina aikoi punama hauzik kham thengna awaba mayokna redubo ishorgi thaujaldagi hauzik su aikoi punna laiminare ki Manipur thoklibi irang asina maram oiduna mayum mekei mai thadokpikraba lanjenari basingi matam khra safana leina balangana mafam kyada prefabricated housing saduna lehali masigi mathakta Manipur lengana akan bathabuk laukhatuna lanjenarak basing masa masagi mayumda hanaki bahore mayum mekei mai thadokrabasingi amuk hana anoba yumsing sana balangana thaurang tawri hain chief minister na phongdokhi chief minister na maka taraduna mahai masing tamliba angang singi kharada oirabasu Mateng oina special scheme for education of children gi makhara relief camps sing da ladiba labor card pai bisingna one time oina lupa lising manga gi senpam lenga na kentokani masigi matak ahan batanga ki oina relief camps sing da ladiba labor card pai bisingda lupa lising ama amamam phangkhe aduga thuba matamda ani subu tanga ki oina lupa lising amamam gi yentokani haina supungtoki tharamadura saruk yakhiba relief camps sing da ladiba miyoi sing pungning thawgoladuna mahna hai Relief camp da laiba kudimak atupa matam isai sagi yumda hanjinana balengana akan mathabak lokhatpaga loinana PBA darkar oiba mating pigani Manipur Building and Other Construction Worker Welfare Board na sinduna nga si pangtokiba thawramaduda Water Resources Minister Awangbu Niumai Transport Minister Kasim Basum Advocate General Linin Hizam Manipur Building and Other Construction Workers Welfare Board ki Chairperson K Sarat Kumar Chief Secretary Dr. Binit Joshi Saruyakhiari Makasa tharak poina to papawmana sorepa gi mapo kumona lakpada yawol gi pawjal pirakli Manipur thugaina bo hona bagi damak India gi mathakta UN gi thakta action lokhatnam thui toizam episode hayeng October sasat ama sorepa gi ani suba mapo kumon gi mari laina kangleipak Manipur ba amukhana ningtamba hanjin hanana bagi damak yekna bagalan thengna bra thawaina ponta pikraba yawoloi pudamaki mapamda Socialist Revolutionary Party sorepa kangleipak na yawol gi ikai khumna bu ulak pagaloina Wesya lamdam ningtamba hanjinana bagi damak hanba leitana yekna baga lanthengna riba yawoloi singamadi kangleipak Manipur yawol ihok tawriba yawoloi punamaki mapamda yawol gi ikai khumna usari haina aina thingkraba lahulubasina thadorak pasyor asina hadi punamaki mapamda yawol gi pawjal piraduna lahulubasigi chairman toizam ebosongna thadorak pasyor asina hai hana eramdam gi ngamkhai thugaina bokhona riba furup amagi mitambal Mirai hat kangbu amana lamdam sigi sahi nauribu mahiroi hizam hamazit amadi hizam luwangbi lingthoi ngambi anibu minungsi maset amat yaudana tam thiba mihata hatkiba sida lup asina akan mamona kanem tawi samjaraba mahiroi ani hatkiba asina kangleipak Manipur thugainaba miyai khutpu asi terrorism gi permit sejanaduna samjaraba miyamu kian khanganba pokalaga makoigi apamba phangna bokhona ba terrorist khutpu ni haibisi taksare Makoibu phongna sagolibi India gi lanmi singi thawong sina mek singalibadi handa kanglei Manipur miyam gi mathara satharaliba aki tujungba piduna Manipur thugaina ba akan ba furup amaga loinana sangsilakri ba khongthang si aphong state terrorism gi masani akan ba furup amaga loinana Indian narco terrorist amadi drug cartel gi group ama semlaga kanglei pak Manipur gi apun gi satam thugaina ba sangsilak State terrorism gi thawong si malem gi lepak pun amana kanem tabugaloina India na namlo loksindringa gi mamang sahi lising ahum gi mathakta ningtamna leraklaba Manipur bu thugaina bokhona bagi damak India gi mathakta UN gi thakta diplomatic amadi political action lokhatam thui kangleipak Manipur asi phurup amakhaki lamnati lamnam sida khunda minari bi yelo phurup pun amaki lamnamni apunba singburoi tamburoi pun amaki iten phamni mathang Makasa tharak poina kangleipak ki maira nista ki lokusaraga Eikhoina Kandana Ereibak eramdam kanana kandoino imalebak ifrukidamak sem Commander in Chief Zanareta hizam irabot ki samga kungatare suba mapok kumon gi tharamasi Arambai Tenggol na sinduranga si thamaiban thau ground spangdoki masing yamlaba Arambai Tenggol gi thaumi singna thamaiban thau ground tamna laktuna lamyan mi hizam irabot ki photo amadi me ohum digi hauna satharak liba mi te amadi koki ani gi lala sida laikidraba Arambai Tenggol gi mioi taragom do amadi lala sida laikidraba mi yoi yang kai gani pani mafamda haikal lekat tamduna ikai kuna botki
Haikalaika tamba asida Arambai Tenggol ki laikidraba imung manunggi miyoisingsu saruk yaki Thauram mari lainana wangang laduna Arambai Tenggol ki Commander in Chief na phungdorakibada Eikhoina Kandana Ereibak eramdam kanana kandoino Ereibak ifrokidama ekhoi sem sarasi Eikhogi ipai pusina lan tawduna ngak senduna thamlamba eramdam asigidamakta makoina katkiba I singadu amuhana ningsingduna Arambai Tenggol semane Maribaki damak thawai katpa Songthurakliba amadi thawai katkibasing Arambai Tenggol ni hauzik lal haudribani lal gi damak punna sem saminarasi mitai phurupki oina mioi lak lising taraga marigi supnagi taraga mangarom leibida lanmi oina lak ama phawba maraibaki damakta songthuraktabasi lebak thibani haiba wafam sufungdokhi hari amaromdana Europe Manipur gi MLA minister ga Delhi da mifam pangtokpa hokre Manipur tha mangarom supna satharagliba kanglup ani gi akan lal asi lusindana bohona bada Manipur lenga ki MLA sing MP sing opposition ki MLA sing amadi minister N Berena lusing nuna lokpam to ko thaudang adu lawgadabani haina Europe Manipur asobu thaudang lawduna hotnarakpadagi hanadagi hauduna Delhi da kem tawduna lairiba ruling MLA minister sing amadi opposition ki MLA sing yauna ngasi nungthil pung mari taba matamna Delhi da mipam pangtokre mipam masida soidana saruk yagadabani haina Europe Manipur gi maikaidagi haijakiba minister N Berendi saruk yakidre ngasi numidang wairam pung mga tabada aroiboina Manipur gi MP ruling amadi opposition party ki MLA amadi minister sing saruk yaduna mipam pangtokhi panbayabadi ngasi pangtokhiba mipam masida saruk yana bangasi ayu hanagi minister hausikina CLP gi lusing bo oibo o ibobi amadi Congress ki MLA Keranjit asi Indigo flight impal thatoki loinara mipam masida saruk yana ba thangmaiban kendra gi MLA KS Joy Kisan su impal thadokhi bena hadi Loisilak poina to mapaw mana minister dingo gi mayumda miyam thamjingkhre miyamna minister ohenbani lebak miyam gi apama thabuk oina pangthokna bohona gani dingo lamdam sigi mahairoi ani hizam lingthoingan bi amadi hizam hemanjit ko ki militant sing na pharaga tamthin otnairaba matung miyatina hatpi khiba asigi asuma wel fangalo miyat asida senaba miyoi sing ain gi matung ina matik sawa serak pi gedabne haiba kholaw laudun ngarang masing yamlaba sekmai kendra gi napi lising amaromna sekmai kendra gi MLA oibetana tana social welfare gi minister oiriba haikam dingo gi kurkul da leiba mayum da thamjingkhre miyam gi iho khongsat adubu sekmai police station gi osina lusingba police team commando kangpu amadi CRPF personnel singna pamdaba thaudok thoktuna ba akan mon section tharang gi thabalo khati loidana khongjang loi nupi singi maraktagi lusing bi khara khangatuna minister haikam dingo gi loina bi memory nam pianki hauju minister dingo masamakti Delhi da lekhiba maramna minister ga telephone gi khuthana wari sanaduna minister masana pangthokadaba thabak thoram singadu maira pai bi lusing bi singda khangalaki minister dingo na telephone gi khuthana phungdokhiba gi matungina makpu sengmai kendra gi miyam gi mihut MLA oina thagat pirakhibani masigi matuna kendra miyam amuhana minister oina ba hona bibadagi minister oiba pangkibani miyam gi mihut amu oina kendra miyam gi apama thabuk oina pangthokna ba amadi miyam gi asumbi ihau sida mapung phana sakotkhani mahiru eni hatkiba sigi matangna lokhatpham thokpa thabak sung lokona ba minister N Biren gi wa tanaduna thabuk oina pangthokna ba hona gani haina supungtokhi minister dingo na telephone gi khuthana phongdokhiba adubu khongjang sangshiliba sangmai kendra gi imai bel singna thabuk oina pangthokna ba hona biyo haidokhibu wa ngakna satpiu haiba wafam su minister gi mapna phungdokhi loina miyam gi ihau khongjang adu ingna tapna lusinki haidi adu hausikoi na di miyam paw simatang sa lusinjarage masu miyam puna no update eminasi